ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯥꯔꯆ 9ꯗꯒꯤ 13 ꯐꯥꯎꯕ ꯅꯨꯃꯤꯠ 4ꯅꯤ ꯆꯪꯅ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯍꯣꯝ ꯐꯗꯔ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯣꯔꯦ ꯐꯥꯎꯕ ꯍꯦꯂꯤꯀꯣꯞꯇꯔꯗ ꯄꯥꯏꯔꯒ ꯇꯨꯃꯨꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯁꯤꯟꯅꯈꯤꯒꯗꯧꯔꯤ꯫ BJPꯒꯤ ꯑꯅꯤꯁꯨꯕ ꯃꯤꯔꯦꯞꯁꯤꯡꯒꯤ ꯃꯤꯡ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯂꯥꯎꯊꯣꯛꯂꯕ ꯌꯥꯏ꯫ CM ꯕꯤꯔꯦꯟ RK ꯔꯟꯖꯟ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ A ꯁꯔꯗꯥꯒꯤ ꯃꯤꯡ ꯄꯥꯟꯅꯔꯤ꯫ Supreme Court na SBI da electoral bond ga mari lenaba che changsing pikhatlaknaba haibada June fawba matam sangdoknaba haikibasi BJP ga lautunabani haina MPCC na maral sirakle. Northeast Windona Sandoksari Banamidangi Pau Miyeng Tabiriba Singbu Chan Mamamna Kurumjari Hauzik Pau Sandokna Pizari Hayeng March 9dagi 13 fawbagi manungda Myanmar macha Home Federal Taret Imphal International Airport dagi helicopter na More Tana Puraga Yumlonaba Myanmar gi tamuda Leivaktugi authorities singda Kutsinagadari Myanmar National Home Federal Taret Makoigi Horafam Maribak Myanmar da Numit Marini Changna deport tawbagi matangda Manipur Lengaki Home Department ki Joint Secretary na Haukiba March manga da order ama thokre order adugi matung ina Myanmar National Singat amadi official singbu Imphal International Airport dagi More Tana helicopter da pu ki achangba senfam Manipur Lengaki Transport Department na puthoknaba khangale loinana Myanmar National Home Federal Taret asi immigration officers oriba SDPO More gi khuthangda tamuda leibak adugi authorities singda sinabagi thabak asi pangthoknaba Manipur Police ki officers singi team amada sinakre hari karigumba Myanmar National singa sigi maraktagi India gi territory manungda Nanthok chain kiba yauраklabadi makoibu warrant yaudana hekta faba yagani aduga manak nakpa police station amada panthaba tawdana sinagadabani hainasu order asina khangale asumna nanthok naba honabada faraba miyoy sing adugi mathakta IPCC ke section 224 padur mathau taba thabak lokhatkadabani hari IGAR South su Technopol District DC amasung SP ga mathau taba mating pangna bawafam su khangan khre hari Myanmar gi authority da sinagadauba Sinaki ga dauba makoigi National Home Federal Taret ki manungda nupi yangkhai mathoi angang manga amasung nupi ngakpigani nupa kuni thoi yauri makoi asi helicopter ki trip taret lak thokna more da pairaga thingani hari Hauzik Manipur tugainaba akanba lan ama khulai paba 𝐂𝐾𝐍 singna chatharingai charakta lakleba April thagi manungda pangthokpa yai haina panariba Lok Sabha gi mikhalda center amasung state Talengak pariba VJP na Manipur gi oina Inner Manipur Parliamentary Constituency gi miref oigadabagi maming ngasi natroga hayeng gi manungda lautoklaba yai haina pawgi likhul amana fongdorakli haukiba Mars mari da VJP gi ticket amikhal thengnagadaba miref chama mari fadra manga gi ahanba list lautokraba matungda ani suba list lautoknaba ngasi party asigi Central Election Committee gi mifam Delhi da family hari VJP gi oina miref oiba yabasing khanabagi manungda Hauzik Chief Minister oiriba N Biren Union Minister Dr. RK Ranjan, VJP Manipur Pradesh ki President A Sarda, Rajya Sabha ki member Ningthau Laisemba Sanazauba amasung Minister Govidas Kontauzam yauri haina pau asina hari. Adubu kanagi maming lauktorakadagi haibadi chap chana khangba ngamdri. Amaromda Indian National Congress ki oinasu Hauzik Delhi da party asigi Miref Singh Ming lautoknaba khanari haina pau amana hari Manipur gi oina Inner Manipur Parliamentary Constituency gi miref oiba yabasing khanabagi manungda hanagi Chief Minister Okram Ibovi hanagi MP Dr. DS Mania Hareswar Goswami JN University Delhi gi Professor Bimol Akoizam amasung retired IAS A Tombikant yauri haina pau asina makhatari kanagi mingbu miref oina lautorakadagi haibadudi chapchana khangbangamdri Supreme Court na State Bank of India da 2019 April 12 dagi hauduna ngasi fawbagi electoral bond ga mari lenaba che chang Election Commission of India da thasigi taruk fawbagi manungda Supreme Court ki just mangana pikalagnaba khangan khraba matung SBI na June 13 fawba matam sangdungnaba application tharakliba asina SBI amadi VJP lengak ani ki marakta lautuna bani haina MPCC ki senior spokesperson Ngwambam Bubenda Meitei na maral sirakli ngasi BT Road ta leiba Congress Bhavan gi risang kaishing conference hall da pangthokiba pawgi mifam amada Bubenda na hai SBI na Supreme Court na pi kiba matamdagi sangdokna bache tharakli base black money sing
khumjinnaba honabani habigi ingit pibani SBI asi mapung fana digitize oraba bank amani electoral bond gi report asi thagatnaba honabada noma fana changadaba nate adubu June 30 fobo matam sangdoknaba nirakpa haibasi mari lenaba details sing kupsinnaba honabanani nakalamronda Association for Democratic Reforms na electoral bond gi detail Tagalaknaba Supreme Court na SBI da kangan karbasu SBI gi thawoidaba thawong aduga mari lerena SBI gi mathakta contempt petition ama file tawkhre hari mak namakha taraduna 2017 da same kiba electoral bond scheme asigi beneficiary ama oriba BJP ngasi Supreme Court ki waref tarba matungda mipaiba fauri India da leriba political parties singi oina electoral bond scheme gi senfam punna lupa crore listing tarain toy fangnari adubu BJP khaktana electoral bond gi pidiba senfam asidagi chama ngapigani chada yankai manga senfam oina lupa crore listing taru chamanga homfutaruk fangli masina maram oraga Modi lengana electoral bond scheme gi mari lenaba details sing Supreme Court ta pithoktana SBI da pressure piduna Legislative Assembly ki mikhal loraba matungda puthoknaba June 30 fawa sangdok hannaba honaba oigani haiki Electoral bond scheme haidana leramiba madu laphokraga संविधान की मायुक्त लेबा संविधान यादवा अनकॉन्स्टिट्यूशनली ने लाथोखरबा मतुंगदा मदुद पिरमिबा डायरेक्शन असि मदुगी हाइरिबा जजमेंट अदुगी पेरा 219 दसु क्लोज बी सी एंड डी दा मयक सेंगना डायरेक्शन पिरि मदुदी स्टेट बैंक ऑफ इंडिया ना हजिक इलेक्टोरल बॉन्ड्स अप्रैल 12 2019 अमसुंग टिल डेट हजिक फोकदा मतमदुगी जजमेंट थोको नुमित फावदा इलेक्टोरल बॉन्ड्स के आम लेखरगे अदुगा पॉलिटिकल पार्टीज ना इलेक्टोरल बॉन्ड्स तगी लाख कंट्रीब्यूशन कयाम फंगरगे अदुगी इंफॉर्मेशन मायाम अदु स्टेट बैंक ऑफ इंडिया ना इलेक्शन कमीशन ऑफ इंडिया दा मार्च 2024 की मनुंग द पिखलो हाई की बदु मार्च की तांग मरी द नुमिनी वाली गाइड एसबीआई ना मदु होय पिखत पंगमद्रे मतम खरे पीबीयू मतम मदसु जून की तांग 15 बु एक्सटेंड तौबियू हाइदना आइबदी लोकसभा की इलेक्शन लोयरबा मतुंग लोकसभा की इलेक्शन लोयरगा रिजल्ट आउट तौरगा अनोब प्राइम मिनिस्टर अनोब भारत सरकार ला बौबदा नाइननबगी मोंग जून की डेट 30 बु एक्सटेंशन तौबगी मतम पीबीयू ना ngara कोई डेट 4 दा एप्लीकेशन अमा एसबीआई ना फाइल तौर सुप्रीम कोर्ट मखोय की वारोल सिदा हाइरिसे करिनो हाइबदा इलेक्टोरल बॉन्ड सी 20,217 अमा मखोय नि इशू तौबसिदा पीबसिदा अदुगुंबा चप मानबा सेट अमा मु क्रिएट तौरगा अतो अतोपा अखोय ऑथराइज्ड ब्रांचेस सिंग द थाद्रिंगाइदा मुंबई मेन ब्रांच थाखर मतुंगदा टोटल ओइना हजिकी सेट तो अनि ओइना सेमक मतमदा अराउंड 44,434 सेट्स ऑफ इंफॉर्मेशन जे मजी कोई खोमजन बा कोलेक्ट तौबा कंपाइल तौबा कैलकुलेट तौबा दरकार तायदन मतम चंगनी हाइदना आखर पीबीओ हाइद Film Forum Manipur Thauna Manipur Directorate of Information and Public Relations Manipur Department of Art and Culture ga khusam naduna senduna Mars ahum dagi ngasi fawa pangthokiba North East Film Festival 2024 ngasi Palace Compound leiba Manipur State Film Development Society de loishin bagi thoramadu da IPR amasung Art and Culture gi Commissioner 𝐁𝐫𝐴 DIPR gi Director Dr. T.S. Saranjit Singh, Film Forum Manipur ki Chairman L. Surzakanta Sarma, North East India Film Festival 2024 Organizing Committee ki Chairman Y. Nilachandra Singh na athoiba mitung Singh oiki. Thoramadu da Chief Guest ki warolda Commissioner 𝐁𝐁 Singh na phongdorakpada Film haibasina history, tradition amadi culture yokhatpada achauba thaudang lori. Mityeng tariba singnaso film ama yengba matamda minmangi arang arak ki fazaba yengba khak natana nungi wahanthok sing munna khanglaga yengba ama mathautai. North East India Film Festival की खनगtlaba film singa sina miyam da awareness kaya ama piri masi munna khangzinduna afaba fattaba khudingmak lawshinba mathau tai haina su phongdoki NAF 2024 gi खनगtlaba jury award for outstanding performance da Joseph Son Hariba film asida gi Ribbon Mangsawa da certificate memento amadi lengyan khudol tamki Khanjan Kishorna na direction piba ata Nirzon Duporia Hariba film asina special mention award funky before spring Hariba film asigi director Sustri Mista Mrita Changakoti da Special Jury Award ki mana khutsina ki Gorai Fakri Hariba film asina West Sound ki mana loki Samarpan Hariba film asida Kuldip Varwana West Editing ki mana loki Before Spring Hariba film asida Jayanta Setu Matavanna West Cinematography ki mana loki Nelier Kota Hariba film asida Partazit Varwana West Screenplay ki mana loki Joseph Shan Hariba film asibu direction Piriba Haubam Pawan Kumarna West Director gi mana khusina ki amadi North East India Film Festival 2024 gi West Film na Dominic Sangmani direction piba
rimdogi tanga rapture na loki ngasigi khangalaba best director, best cinematography, best screenplay, best editing, best sound, special mention, special jury singda cell memento certificate amadi lengyan khutsinaki. Has been a journey into the heart of human experience where filmmakers from diverse backgrounds from the Northeast have shared their unique perspectives and creations, transcending boundaries and forging connection through the art of cinema. His film has been a testament to unyielding spirit of creativity and the ability of storytelling to provoke thoughts and inspire sense. From the conflict-ridden landscapes of Manipur to the poignant exploration of gender inequality in Assamese cinema, celebrating the strength, resilience, and complexity of women while challenging societal norms, his film has a testament to the unyielding spirit of creativity. Actor ki haida khangge kraman film ashulok kuni adusi phangbusi thamoida yamna nungai ba poi maramdi live si sum thilga thabak ama puthoga award phangba habsidi reward si yam chawe live ki history adusi nungai bisidi ai michinna phangtokbudi nangde adu thamman mude nungai uji si sum phangge habji ai ki family kwen tar hena nungai ni khoi Lakadoriba Mars Taramathoi Hogadoriba Common University Entrance Test Quet Amadi Post Graduation ki Examination Center Manipur State ki Wangwada Pirakpadagi Mahiroi Ayamba Master Tamba Fanglaroidra Haibagi Jingnaba Lady Haina Democratic Students Alliance of Manipur Desamgi General Secretary Nongtombam Toitoibana Fongdokre Ngasi Kwakaitel the Leiba Luf Asiki Office Pangtokiba Paugi Mifam Amada Wafum Asi Fongdokladuna Toitoibana Hai Master Tamnabagi Damak Entrance Test Quet PZ Atopa Status Center Pirakpa Asina Manipurgi Mahiroi Singda Aduki Matik Kudong Chadabakaya Mayuk Nahale Maram aduna Manipurgi Chief Minister amadi Education Minister na atuba matamda mityeng sangbiduna examination center asi Manipurgi manung tampagi kudong chaba mafam yenglaga re-allocate taunaba khwanabiu amadi Union Minister of State for Education na suhiram asida mityeng sangbiu haina appeal tawrakli entrance test ama thanaba khwanabada tingliba senfam singasi aduki matik wangle loina na mayum makai mai na tumna thadok pikraba hauzik relief camp ta changjafam loduna leriba mahiroi singda amuka hena awaba pibaga chaf manare haina su fongdoki leriba situation ista sumna khatagi entrance test amaka thanaba khonabada mabaramda satpa haibasi yam kudong chadaba loina na masdesa sakadori expenditure se duki mati ya me heltare Makha sala saya bus ta sabana tragana makha gi labi sat paganda sat su yatre adu mathak sala ha su flight ticket si sakhiba halakpa adu makoina mafum du yor kan le hotel sare sumba mayam sing se yamna umasi wangun mo makanda busi akoi gi Manipur sta thenari ba dum cha da mayam si yeng adu mati awa ba ma mayok nei anu yamna nuai jibudi maina nuai jibudi mayum su maina tumna thadok pi khaba lanjena ga relief kenda leiba adu mastery to jeningba mayro singdadi awaba hena habaga sapmanare haitare aduna masi yengirakan mai lene basina amtang kumna khandabiraganda mayro singda hena kaya memna khudong chaba opportunity ma leregadi madu simbiu haibuma thamjage aduga ahumsubada laksani musi Common University Entrance Test ma pangtok paibasi desam so wang mathakta madu topom thui hena khali adu topom thui hena khalagasu mayro singda hena awaba pi taragadi topom thobasu madu maram chade hena koina khanba tare aduna yargadi akogi policy semung tamda program ya pamatamda akogi mahiro singda hena khudung chagadaba yenga hona biu haibun musoi thamjege Kabui Samiti Manipur Linkhatlakpana ngasi fawa chingi district sing nungsi chanan leiba ngamlibani haina Samiti asigi president DL Kabuina Fongdokre wafama singasi Manipur Plus Club ta pangthokiba Kabui Samiti Manipur gi marifadra mathoirak suba mapokumongi tharamga mari lerena Fongdokibani tharam aduda Rashtriya Swayam Sevak Sangha Manipur gi Pracharak Laishram Jatra Amadi Kabui Samiti Manipur gi President GL Kabuina Wangangloi Oina Sarugyaki Thoram Aduga Mari Lenena DL Kabuina Hai Manipur da Lariba Furuf Kudingmaki Oiba Afaba Purangnaba Pandamda Haukraba 𝐂𝐄𝐲𝐈𝐻 𝐶𝐷 _5 Kabui Samiti asi Linkhatkibani Maming
Kabui Samiti Tolabasu Leminariba Furuf Kudimaki Tavak Dauduna Laki, Matam Amada Furuf Amagagi Marakta, Nungaina the Bakaya Lerami, Leminariba Singi Marakta Leramba Kudung Jadaba Sing Samiti as Linkalakpadagi, Karamakai Safaba Ngamki Habawafam Su Fondoki. Kabui Samiti Manipur Song Singama Samapan Kuntra Marida, the Kakiberi, Masishi, Sehi Montrama Toshowa, Komani. Kabui Samiti Linkaki Pandamashi, a quick Manipur, Kundariva, Jati Punamak, Yafanava, Jati Yamaga, Jati Yamaga, Konamaga, Changna, Mokocha, Chala, do go Navigitamakta, Linkapaki Pandami, Kabui. Samiti hana maming budi anjareda kabui samiti asi kabui khaktagi thabak nate mana tabuchi Manipur da dairiba jati punama 𝐁𝐵 any jati punama asi 𝐷𝐿𝐕 tabak madudi kano likhatkibani Saknairaba political activist Maheshwar Thongnauzamna Haukiba Tha Kharadagi Leptana Chatarakliba Punsinbagi Khongchata Ithai Lafupa Tera 𝐶𝐷𝐻 amadi Uchiwa Yaukibaga Loina Mafam Singadugi Masing Yamlaba Miyamna Mahakpu Taramna Okre amadi Apunba Mifam Pangthok Minaduna Soiramba amadi Soidiba Kayagi Matangda Khana Nainakre Miyamga Khana Nainaba Mifam Sing aduda Maheshwar Thongnauzamna haiki Soiram liba Mayamgi Marakta Handak Free Movement Regime FMR Lautokre Haribasi FMR na Changba Yahalam Libasi kilometer Taratarukni Aduga Angakpa Amana Lisingamaga Jamapan Yankhaidagi Kumza Lisingani Subna Mari Fabadi Atopa country dagi India Manipur da kilometer nifu hena changba yarami Lisingamaga Jamapan Yankhaida Matamdugi Ministry of Home Affairs na Tokiba order aduna changba yahalam liba kilometer nifu haibasi yamna sangba distance ni Masi Yaramba haibasi naron da illegal immigrant mayam amama sing tingam dana changam gani Magna hai aduna soiram liba soiriba mayam si miyam puna khangmin nabatai yalhomi singna Famfam Tokpada Fangdriba Right Power Amadi Ek Payam si Mapung Fana Fanganba Haibasida Ikogi Pandam Oiminagadabani Aduna Lan Mai Pakpa Haibadu Kaugadoribani Haina Maheshwar Thongnauzamna Fondoki Free movement regime la phokre ka haji tabir rama kilometer 30 ne changba yarami se atopa country dagi India da Manipur da kilometer 30 ne changba yarami se 1950 gi matam kya yarami konga changbu changam ma 1950 dagi 2004 bawda kilometer nifu changba yarami kilometer nifu ji jore ba aduna kilometer nifu sule ma patang naro na changla pa illegal immigration se changba do yarabuna hekta changba yaraba changam bane bekta 1969 की गेजेटा चुरचांपुर की खुन से ममा चन्नी मरिफुनी थोई ले 282 ngarang da 2023 की मिनिस्ट्री ऑफ पंचायती राज की चे थोलपदि चुरचांपुर की खुन मसिंग से 842 अदि क्या हेगल में चौरा हुंफु हेगलमद्रो दुमाने चुरचांपुर नते कांकोपि तो चौरा की मथक तेनोपल सु चनी चौंगी मथक मसिंग थिंगम दना एप्लॉयमेंट ग्रुप ऑफ विलेजेस से फतन ले मेगा मा Visnupur district ki tera 𝐂𝐻𝐈 maike asi lan tawkhibadagi wabana kham thengle haina lomi amana paudam lakle tera 𝐂𝐻𝐈 amadi tronglawbi khunsing asi lan gi achoba mafam ama oikiba mafam ni tera 𝐂𝐻𝐈 na hena kuki singa naknaba red zone oiba mafam ni haina L Kiran na phongdorakle hauzik lo khoiba matam oire adubu changba yadri Mamang sahida su low panba yakidre, ising su kam thengna ware, nong tadabana jingdagi ising lowgadabasu changba yadre, low inkol suraga machamasu semzaba lenga ki thavak toba. Mioy singdi khud theklaga masing thiba yaba lamdam amani haiki, lamdam asigi miyang wabagi pankai wangmada leire, yenglu bada awatpagi awatpa ngakta ngaire, maike somgi miyam kari suraga hingani, hingnabagi lambi pibi haina kiranna makataki. Mamanga lan tawkhibadagi haiba tare koi khunjida awaba mayam leire hojik ising phangdabagi awaba adagi lawsing akoi khungangchidi asengbadi lawsing ujaraga leijaramba phujasing oibanena senthok atai kasu leijade thabai ngang tawho khutheaga sarkar ki thabak tawsu khutheaga paba yaba mafamne haiba tare aduga lan hek tawkhibadagi akoi gi maningda uriba lawsing jamata panba yadadana yam wana khang ba hai tare hojiksu low khoiba yare mamangsu uhandre
सरकारना पॉलिसी मा थोरांग अमा सिनबिबरा हाबजु सिनबिदे ममांगिसु अदा हौजिकसु लौ खोइबा यारे लौ खोइबा याराबा मतमजिदा हौजिक इसिंग चिंगदा काखलगा थारुबा याबसु नत्रे हौजिक अखोइगा बफर जोन ने सेंग सेंग हारगदे रेड जोन ने अखोइगी जिसि मांगदा हौजिक तुंगदा उरिबसि याम नंगनाबा इसिंजे मोइना चिंगदै थारागा अखोइजे लौसिंग पानगदोबा अदुगी खुदोंग चाबजा हौजिक अमता लैत्रबनेना हौजिक खोइ यारबजि कंग थोगा हौजिक लैरे हौजिक थोकलिबा लान असिदा इमा लेबाक कंदबा यादे हाइजुना खुनगाकलिबा वॉलंटियर्ससिंगदा मतेंग पांगनबा असमगी होजाई अमदी गोलाघाट डिस्ट्रिक्ट की मैरापाइबी लुफ की लुचिंगबी सिंह इम्फालदा थुंगलक्रे अपुनबा मैरापाइबी लुफ होजाई डिस्ट्रिक्ट कमिटी की लुचिंगबी अनि अपुनबा मैरापाइबी लुफ गोलाघाट डिस्ट्रिक्ट तगी लुचिंगबी अनि अमदी दिमापुर दगी लुचिंगबी अमा यावना पुन्ना मंगा थुंगलबगा लोइनना ngarang tongan tongan mafam singda chatuna mating pangkre लुचिंगबी सिंह अदुना अहानबदा कक्सिंग खुनौदा लेबा पांबैना लुचिंगबा UNLF की ब्रिगेड अनि हेडक्वार्टर द लेबा कादर सिंह दा सेंग अमदी सेल की मतेंग पांकी तुंगदा सुगनुदा खुनगाक्तुना लेबा पांबैना लुचिंगबा MPA के पोस्ट चट्टुना मफम अदुदा चेंग मतेंग पांकी मदुगी मतुंगदा कुंबी बाजारदा मफम अदुगी मैरापाइबी कयागा उनादुना वारी सानकी लोइनना मफम अदुगी मैरापाइबी सिंहदा अंगंबा मतेंग सु पांगलमकी मथंगदा निंगथौखोंग बाजारदा लाक्तुना मफम अदुदा लेबा मैरापाइबी सिंह अमुक उनकी खोंगसत अदुदा पांबैना लुचिंगबा UNLF की असिस्टेंट सेक्रेटरी HRO लोयुम्बा फोक्स की प्रेसिडेंट TH मनिहार UMO की प्रेसिडेंट M सरोजिनी लेमा मणिपुर वुमेन फेडरेशन की प्रेसिडेंट KH सिनी अमदी अतई मेंबर सिंह सु सरुयाकी असम दगी लाक्तुना अंगंबा मतिंग पांगबा अदुगी मतंगदा अपुनबा मैरापाइबी लुफ गोलाघाट डिस्ट्रिक्ट कमिटी की प्रेसिडेंट Y मुदुबलाना लानगी चैथेंग फंगलिबा मियांगी अवाबदा मपानगी मणिपुरी सिंहना सरुयारी लापना लेरबसु थोंगलिबा थौदोग असिदा हक्थेंगनना सरुक याबा ngamdrabasu मियामगी अवाबदा सरुक याबा लाकपनी अपुनबा मैरापाइबी लुफ होजाई डिस्ट्रिक्ट कमिटी की प्रेसिडेंट P पद्मावती शर्मन हाई था तरा सुरबा इरांग असिना मरम ओरगा लानगी चैथेंग फंगलिबा इमुंग मनुंग सिंगी अवाबदा इखोइसु सरुक यारी मपानदा खुंदारिबा मणिपुरी सिंगना थोकलिबा इरांग असिगी पाउ ताबदा असुकी मतिक नुंगाइतबा पोई ngasi फाबा थोकलिबा लान असि लोइसिंदना लेरिबसि अथुबदा लोइसिंदुना महौसागुम इंगना चिकना लेबा लमदम अदु अथुबदा पिरकपा ओइरसनु इरमदम इमा लेबापु कंदबा यादे हाइना खुनगाकलिबा इचा सिंगी थौना ममा ओइबी सिंगना मतम पुंबदा कावबा ngamloi मखोइगी अवाबदा अंगम मतिंग खरदा ओइरबसु पांगनबा मफम असिदा लापनी नुमित मंगानी की ओइबा खोंगचद असिदा तोंगान तोंगान मफम सिंगदा चतुना मियोय कया कसु हक्तिंगनना उनागनी मपानदा खुंदारिबा मैतै सिंगना मणिपुरगी दमक मतम पुमनमक्ता लेखिगनी हाइना मखताकी होजाइदसु अखोइ साउना अखोइ एरिया तौना अखोइ सु लेबिबनी अदुगा मफम असिदा अखोइ बुंगाइ बिरंबा अखोइ दमक्ता ngasi लेबिरंबा इचा इनाव अमदि ओजा छिंगुन अखोइ बुंगा छि तौबिरिबा पुनमक अखोइ दमक्ता लेबिरंबसि अखोइ सु होजाइ हाइबा लमदम अदुगा चलगा अखोइ पाउदम कया लिरुनी पाउदम कया तंबुनी मफम मसिगा अखोइ बु पुछलगा इचा छिंगु उनबा फंगजबा इचा छिंगी मंगोल पिबिरंबा मतंग खुदिमक्ता नमा मंगनि संगना अखोइना इचा छिंगु मंगोल पिजरी लांगम फिरांग पाइदुना इचा छिंगी दमक्ता नमा अमनि खंदुना मंगोल पिजरिबसे इसोरनसु उबिबा ओइसनु मतंग खुदिमक्ता इचागी मंगोल ओइदुना लाउ नमा आइना खराइ थोंगा अंगाइरगा इचा बुंगाइनो लेरंगी को हौजिक पाउगी मरक थन नतन ब्रेक अमतंग लौमिनसी Welcome you all to UNAPO School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ka loina de hingliba sing tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong ha manungai te basu numit mangani gi manungda fahan bangamle pile saibadi nungsang na basu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu tha magi manungda normal oi bangamle fatty liver oi basu tha magi manungda fagat han bangamle pumnamak natural oi ba hidak makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank.
Break matungda miyang bataram na uchari makatapa pau pizari. Midday Drive Union and Lakliba Mars Mapangi Nungtil Pung Ani Taba Matamda Directorate of Information and Public Relations DIPR gi Auditorium da Deletion of Nomadic 𝐁𝐾𝐲 from the list of scheduled tribe of Manipur Haiba Larik Ama release Tawgadari. Larik Formagi Thoramasida Lamdamasik Academician CSO Singh Mahairoi Amadi Senior Citizen Singh Nasaru Yabiyo Haida MMTU gi Organization Secretary Takelambam Parizat na appeal Tarakli. Parizat na media da Thadorok Pachirol Amana Hai Larik Asi MMTU gi Legal Cell gi section da Ladiba University gi Oza Tavakta gi Potharaba bureaucrat Leiba ki loishangda Leiramba official sing Loidena historian sing na Khomzinduna Putokpani Larik Asida Mapan Lamdagi 𝐁𝐾𝐲 Mizo sing na Manipurda Karamba Tangkak sing da Changlakibage Ningthau Palingai Anganba Matamda Makoina Kari Tawkibage Makoina Matau Karamna Yelhomi Ama Oina Lana ST list da Yaukibage Habigi Maramda Ariba Matamgi Puwari sing document sing Putokli Larik Asigi Saruk sing da 𝐾𝐾 sing na ST list da Lana Yaukibage Matamdugi Aranba political decision sing gi 𝐷𝐻𝐕 Singh Yauri Hari Larik Asida Yauriba document Ayamba Ningthau Palingai Matamgi Darbargi 𝐷𝐻𝐕 Singh British Matamgi Orib Ariba order copy Amadi record Singh Yauriba copy Ayamba Hauziki Matamgi Mirolna Fangbada Waraba London Archives, India gi Delhi, Kolkata amadi tongan ba state singdagi khomgatpani. Masigi mathakta matam amagi lengak ningthau amadi puyagi maramda nainaba singna pirakpa document kaya ama yauri. Ifruf kannabagi lamsing maira oigadoriba larik asi fongbagi thoramda miyam puna saruk yabiyu haina MMTU gi maikedagi pariza na appeal tawrakli. Government of India ki Ministry of Information and Broadcasting ki Makhada Leiba Central Bureau of Communication Field Office Sandal Imphal Region Manipur na Senduna Systematic Voters Education and Electoral Participation SVEEP ki matangda nomagi oiba Integrated Communication and Outreach Program ICOP among ngasi 𝐾𝐄 district ke manung chanda leiba 𝐾𝐲𝐾𝐿 lampak community hall da pangthokre thoramadu da 𝐾𝐲 gram panchayat ki pradhan elangbam ongbi santi leimana chief guest 𝐾𝐲 apunba maira paibi ki secretary M Thaurani leimana president 𝐾𝐲 United Development Association kudagi secretary N Achoba maitena guest of honor oiki ngasi ki thoramadu da resource person na ngang ki bawafam singda yumphom oiba quiz competition ama su pangthoktuna makok mathang taraba singda mana amadi certificate yenthoki thoram loshilakpada rally ama su chatki 𝐌𝐾𝐻 Wangzing English Department ki head associate professor amadi joint non-government voluntary organization JNZVO 𝐶𝐤 advisor Pukhrambam Samarendrana resource person oina wangaki thoram adu pangtopagi nungi oiba waral phongdokladuna Central Bureau of Communication field officer Sandel Matthew SK Vengam na haikibada Systematic Voters Education and Electoral Participation ki matangda Integrated Communication and Outreach Program pangthokliba si aikhoi bot khombanate democracy chatpa leibak asida voters singbu ningtina wakal losing leihanbaga loinena soidana bot thadaduna afaba mihut sing khanduna nungai yaifaba ingtapa tangdu leitaba chawkhatba khunai ama oihanba ngamnaba khonabani Central Bureau of Communication field office Chandel Imphal Region Koliba asi Chandel 𝐾𝐄 amasung Tengnoupal District sing asidi aduna office asina district ahum sigi manungda tongan ba thabak thoram kaya pangthokli haiki Ekoi lewa pandu tamda election asi lakmeda ingthau pandu ba singki maham khode matal loi le aduna koi ityasa ai sama English ki ozama English ki satra koi lakne English to tamda bayan su using bigo Satu sahaja wali macam Indonesia kata, aku kan yang mesti aku macam dah King John apa tinggal di Homeland ni. Perjalanan lal korang King Homeland kalau sahaja King kau dia dengar si tiada dana macam ni lal korang macam kerja si macam saya tu ni macam ni si tu macam ni pun mana ikai dana pun mana perjalanan haki aham gua jagai wali hanya lawan Jahi asige February kunipan the Government of Manipur Secretariat Education SK Joint Secretary Anjali Chongthamna thokiba order amagi matung inna senior lecturer dagi vice principal sing promotion pirakpagi damak Jarivam da leiba Mahairoi Luf MSF Desam KSA Jarivam na taramna opagal lonina Jarivam Higher Secondary School amasung Borobekra Higher Secondary School ani asida vice principal gi posting PB rakpabu thakatba phungdorakli loinena posting pirakleba oja singna su Mahairoi singi khanbiduna athuba matamda joint
तौबियु अनोबा सेशन हौरकपदा मरी लेनबा हायर अथॉरिटी सिंगना मतम चान ओजा सिंगी असिगुंबा थबक पाइखलकपा हाइबसी माहिरोय खुनाइगी ओइना यावल अमा लाकपनी मतुंग तारकपदासु डिस्ट्रिक्ट असिगी ओजा सिंगी अवाटपा मायुक नरिबा माहिरोय सिंगी येंगलगा अमसुंग स्कूल सिंगी अवाट अपा कया असिदसु मतंग मतम चाना थबक पाइखलकनी हाइबगी थाजबसु लेंगाक्ता थमली हरि नोंगथोंबम गुणचंद्र सिंह अपोकपा एन बुद्धचंद्र सिंह अमदी एन डनी देवी लुवांग संगबम मखा लेकाइदल मणिपुर यूनिवर्सिटी कांचीपुरना हिंदी सब्जेक्ट एसोसिएट प्रोफेसर डॉक्टर 𝐂𝐕 डिपार्टमेंट ऑफ हिंदी MU की मीटिंग मखादा चलिबा चई लिसिंगनी कुनमरी फेब्रुआरी थादा डॉक्टर ऑफ फिलोसॉफी PhD पिरकपदा दि नॉर्थ इम्फाल डेवलपमेंट एंड स्पोर्टिंग यूनियन नित्सुगी माइकेदगी नुंगाइबा फोंदोराकली मणिपुर पुलिस ना ngarang KCP की कादरनी हाइबा मियोय अनि इम्फाल वेस्ट की फारी हरी फारबा मियोय अदुदी विष्णुपुर डिस्ट्रिक्ट की युमनाम अरविंद एलियस मंगांगचा सिंह चई कुनमाथोय अमदी ओइनाम राकेश मीटै एलियस सिंगसांगंबा चई कुन्नी मखोय असि इम्फाल एरिया दा लेबा प्राइवेट स्कूल सिंह प्राइवेट हॉस्पिटल अमदी ब्रेक फार्म सिंगदगी सेल खाइबदा चेनबा मियोय सिंगनी अमदी मखोयदगी मोबाइल फोन अनि आधार कार्ड अनि सेल ओइना लुपा लिसिंग अहुमगा चहुम हुफदरा अमदी 4-wheeler अमा फागले लोइना केस अमसु रजिस्टर दौख्रे हरी कुदो इंटरनेशनल फेडरेशन इंडिया 𝐾𝐈𝐹I एसोसिएशन की मीटिंग मखादा लाखलिबा मे 15 कुंट्रामाथोय फावा ग्रीन हिल्स कॉलेज ऑफ इंजीनियरिंग गांधीग्राम बोली सोलान हिमाचल प्रदेश ता पांगथोकदबा सेकेंड कुदो नेशनल चैंपियनशिप कप 2024 दा सरुक यारुनबा सिलेक्शन फंगलबा मणिपुर की सानरोय सिंगना लाखलिबा मार्च 15 फावगी मनुंदा एसोसिएशन असगी ऑफिसर लाखनबा कुदो एसोसिएशन ऑफ मणिपुर KAM ना खंगलकली अरोबिदमरोब पाव अमहन पिजरी मार्च 9 13 फाव निमित मरीनी चंगना मेनमा नेशनल हुमफदरा तरेट इम्फाल एयरपोर्ट की मोरेट फाव हेलीकॉप्टर पायरग तुमुदा मेनमा अथॉरिटी सिंगदा सिनखिगदौरी BJP की अनि सुबा मिरेफ सिंगी मिंग ngasi natroga haying lauktoklaba yai CM Biren RK Ranjan ningthole semba sana zawba A Sarda gi ming panari Supreme Court da SBI da electoral bond ga mari lenaba che sang sing pikhatlaknaba haibada jun faba matam sangdongnaba haikibasi BJP ga lautuna bani haina MPCC na maral sirakli Northeast Windona Sandok Sari Banumidang Pau Matang Sidoloy Sari, Miak Tabiriba Singbu Amuka Handa Chan Mabamna Kurumjari.